Kanglai Thawal YouTube channel bu mi ing tabiriba khwai tarabu adongi Indra Kumar Nauremna ikoknona nulukna khurumjari kentakpa sereng amatang khutol tamjage sereng asigi maming thabakni punsi hana ming thonjabani sereng asi isamang ijakiba serengni khutol tamjari menglava thajagi mangalna tekhat hali chokthara hakjang se koraugi maisana yaikraba humangna lutlaba hakjang se sinmigi punsina loibada loirani malem supum loi punsigi thabakna leplabada mi oibisu lepkragani miyoibagi punsidi thabakni suba nombada tangumsi suba nomba hainerasi wakhalda luptuna leiroisi akhang ahisingnasu hairi taibang mapu mahaksu chingum lengdana leiri nomba tandaba manakta sudana nungaiba pamlaba punsido aremba punsini adugumba kanajaba punsido manghalasi marufangna Malemse nauna semlasi asang amantagi oina Green Revolution gi pandam fangalasi aikoi khudingna suba nomba laitraba work culture mangkraba kanana ipuk thapigani kadaidagi kari chagani Manipur kobi imani singlon mapal na pansabi sarik mapal tharibi nongchoi ma u linglibi asang ma fizol lighting bi sikna tomthin ngalibi Manipur kobi imase honglasi asang ba fizol Tabiribu khwai tarabu amuka nekok nuna khurumjari